Manipur Top Trending News na tungan-tungan reliable source dari lokot cerga. Mata-matang oiba maru oiba ipau sing patut kan hanjai. Ngasi Jun ki tarik kun gemapan mandenu wiki ipau sing gi ahan update sing pijari. Kukijo council na lale harak pa yaroi. Nupi singda mathong khangdaba athong ba injang pijaraki Awangboi. Maitei sing hanjil halakpa yaroi haiduna kuki sing rally chatkre. Kuki theory sing na park sana landar pa yabagi chingna balere kundrapom Kendra Youth Organization. Tangko fari National Highway number 2 State Highway sing da satrak pa blockade ki mayukta Potuna pung nifu nifangi alternative pirakle naga MLA ani nadi potugi alternative official oina fangri amasung misam taruk harpada sena basing farabadi khongjang handokini khongdrate helicopter da jiribam chatnabagi ticket kat luraga sel hadokpire amati laki atomal wangkhalakpagi mathakta service lelokna passenger singda kham thengna kudong chahanre pau sadong pijari ahanba pauda maite sing hanjilakpa yaroi haiduna kukisina rally chakre Manipur da thuruk masergi lan thorok patagi Infal East ki Dolai Thabi area da lerki ba maitei sing lanjener tuna relief camp sing da sangja pamlau riba sing manung dagi masagi mayum da hanjin hanba yarba sing di lenga ki maikai dagi su hongjil hana ba thorang tawpagi mayok tenga si kuki inpi cycle gi miyeng makhada group asigi miyo sing na maitei sing Dolai Thabi area da laiba mayum sing da hanjilak pa yaroi haiduna rally chakre rally asi Dolai Thabi dami awang khangba saruka festun amasung banner paiduna chakibani aduka Dolai Thabi gi awang da laiba poireng gi khul da su maitei sing mahuk sadagi khunda laitar kibani Rally da saruk yakib singna lenga na maitei singbu hongjil hanaba lokalak liba thorang bu yaring da phongdokna settlement plan in Dolai Thabi no resettlement without mutual agreement respect buffer zone haina iba banner paki saruk yakib singna no peace no resettlement we want justice haina kolau sing su lauki ngasigi khongjang asina maram oidaduna tohing da thogdok sing thorokna ba security force section angak senkre kukijo council na lale harpa yaroi Nupi singda mathong khangdaba athongba injang pijarki Awangboi Naga People Front NPF ki President Oibatanatna Party asigi MLA oiba Awangboi nimaina handak Naga misam tarpu mi hatina hala matungda Kukijo Council AJC na lale harliba wapum reject torduna lale harpa yaroi amasung wapum asina misam singbu tamthina hatpagi wathok samdaina ba yaroi haina phongdoki wapum asi mahakna pawgi mi mata phongdoloduna makhatana hai masigumba maralajira misam singbu tamthibu mongda halaga lale hajarakuna masigi warosin porpo yaroi Mamanga kukijo puruki lusing basingna naga misam taruki langla lazing phangkidabagi matangda makoina khangba leite haina phongtor ki blaikre hawjikna makoibu mihatina halamna bani thawthol je chenaba miyoising soidna fagadamni loina misam singbu kaktuna tamthi mongda hakibasing adu kanano haibidu soidna khangdokadamni haki Awangboi nimaina thamoi sokna phongdokiba wafum amada hajilor matungda thador khaba naga nupi singbu mathong khangdaba sa athongba pijarki hairidna thawong asina naga nupi singda miyobi haksang thonglaga Bija khabra haibagi singnaba pokhale hainasu phongdorki lale haiduna singdokliba sing fadna pangdaba mihat asi chapchana kanana chathagibano haibidu thidokadabani makoina nupi macha ama yauna naga nupi taragani thoida kari tawkibage haibidusu sandokna takadabani nupi sing aduna di makoida kari no khangdaba sa thongba bijaki haina phongdorakli mihatina hatoklamlaba naga misam taruki hakchang sing matau karamna phangbono haibidusu khanghan bagaloina makoigi hakchang sing thonglaga bijai haina miyamna chingnaribani haiki Icham chamna soikri hairaga wathu asi warusin por payaroi masigi mohta tung koinagi oina warusin por kadabani haki amaromdana kuki theory sina pak sana landar pa yabagi chingna balere kundrakom Congress Youth Organization chai ohum hena chatharliba kaluk masigi lagi chaitheng kham theng waba mafam sigi manungda ama oiriba Infal East kundrakom gi esigi apunba lamkhai dagi machet ama phawba mapan dagi changlakpa kuki narco theories immigrant singda lengang na pithokpa yaroi haina kundrakom Youth Congress Organization gi President L Sanjit na phongdorkai ngasi paumi kharaga unabada mahakna wafum asi phongdolodun hai kundrag paumi mafum khara legakna naron da kuking da pithoklabra haiba si singadaba ngamde kuki theory na hoje Dolai Thabi Khamelok amasung Makhil range da kulai paiduna satoksin tawri amadi Dolai Thabi da maitei changba yaro haiduna rally pawba chatuna khongjang changsi laklebasina yel homi singda koirang koisaung hale korakliba thodok sing asi Manipur lenga ki thoda oigadabani adubu kundrag pam esigi miyamnadi thong sing asi yabangamloi tangai fadabadi pungnamak thengnabna sem sadun lai hainasu phongdorki kundrag pomda karigumba tohningda thogok sing makhatan thoklabadi Manipur gi miyang kusan aduna kuki immigrant singi matakta achoba sapu pigani masigi texak lenga na pudabani logi wangmada sangsilakpa sing asi maramda halhanna ngamdrabadi miyamna lengakta non cooperative movement gi saruk ama oina boycott tawgi khongjang phawa sangsilakni haji video si pawdamda sokilan kiwa wasuma pigani channel si bungsi bidina share amadi subscribe tawbi amo hainai tanthar pa khondoksari amadi makhatan myan gi seba tawgi